Chief Minister amadi officer kaya puthoklampa DM College pu dustbin da hundoknaba lengang honorable haina Manipur Pradesh Congress Committee ki President MLA K Megasandra na hanglakli. MLA K Megasandra amadi MPCC ki Working President KH Debabrata na lusingba team amana DM University ki regular VC Registrar amadi Controller of Examination hapwaina takseleduna University asigi A block ta sara heliba mahiroi singa ngasi unaduna makoigi awaba sing wari sanaki. Mahiroi singa unaraba matung paumi singa wangang aduna MLA Megasandra na hai mahiroi singa makoi lairik ningtina tamjage haina demand toriba sida lengang na kuina tabidana leibasi yamna nuaite. DM College asi lamdam asigi yamna maruiba college amani. College asidagi haurakiba mahiroi sing Chief Minister amadi officer oiba kaya yaukrai. Secretariat Housing Officer oina thabak toriba sing asi DM College tagi haukiban ayambani. Adubo University all abamatungda regular BC Registrar Controller of Examination haptaba amadi staff sing sang naina tolop pirak tabadagi academic atmosphere kairektuna mahiroi singi career mangba yabagi phibamda lakle. Asumba demanda mahiroi singa khongjang sangsiliba asi sumi adubo sara henbagi khongjang di handok haningi. Miyam gi mihut ama oina amadi MPCC gi maikaidigi mahiroi singi career manghandanaba thabak paikhanaba lengakta taksin gani. Amoromda Manipur University gi makhada leiringai matamdadi college asi yamna phibam phana leirambani adubo University all aba matumda pumnamak manghan taanbagi phibamda laklibasi nuaite. Asukuina mahiroi singa khongjang sangsin basida lengakna tumina leisilibasi nuaite. Education da administration laitabaga chamanare governor na laibak asi salaibaga manare adumainamak mahiroi singi wakata aduna governor na thabak paikhalakpa sigi damaktadi thagale haiki. Thamazama semba adagi haibasidi education is the important backbone masidai sida ikoi laibak ama leiraga popular government ama leiraga na sumaina tawbasidi yam laibak thi violence ki soktuna leiriba tanja sida jaga jimakti violence affected jaga di nati masidi dum state government gi chief minister gi geta honorable governor gi geta honorable education minister gi geta mitna na khutna lamba phangba jaga ni masidi administration fail oibasidi violence ka sumari leina pham thokte masidi proper management ama tawiragadi irai na kan mangagdabani aduna thawaina education institution sibak manghal lage na khalabra adagi nuksirba satra satri singi career manghal lage khanbirabra numit marini suna chara helaba sida observation tawraga leijai aikoina thola kanda wangangi ana politicalize tawre haidoribra aikoi gi satra singna manga aba opposition amagi thabak leibasi tangai fadadana aikoina wanganga kanda politicalization tawre politicize tawre haidana hairak pigadoribra government sina BJP lengak sina aduna masi purely aikoi gi satra satri sing simadi masi larik phajana tamhanbiba makoi gi right piba haibase সংবিधान da leiba poni adagi aikoi gi state ki government gi tangai phajaba policy mo oina masi je aikoi lehenbi gi dabni haibase Manipur Pradesh Congress Committee na aikoi demand tawi